ꯃꯤ ꯊꯣꯛ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯅꯣꯡꯃꯩ ꯄꯥꯜꯂ ꯃꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ 10ꯃꯨꯛ ꯐꯝꯃꯤꯟꯅꯕꯩꯗꯣ ꯑꯗꯨꯏꯗꯨꯗ ꯑꯍꯟ ꯈꯇꯪ ꯑꯣꯏꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯄꯨꯊꯣꯛꯄꯒꯤ ꯈꯣꯠꯄꯒꯤ ꯋꯥꯔꯤ ꯄꯣꯔ ꯄꯨꯊꯣꯛ ꯌꯥꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯀꯩꯅꯣꯗ ꯀꯜꯕꯥꯔ ꯑꯃꯗ ꯉꯥꯊꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯇꯧꯔ ꯂꯩꯔꯤꯉꯩꯗ ꯃꯥꯁꯨ ꯑꯃꯨꯛ ꯄꯥꯜꯂ ꯁꯤꯖꯤꯜꯂꯦ ꯃꯣꯏ ꯀꯨꯀꯤꯉꯩꯅ ꯀꯥꯞꯊꯣꯔꯛꯄꯗꯨꯗ ꯃꯥꯁꯨ ꯁꯤꯈ꯭ꯔꯦꯕ 29 ꯄꯥꯟꯕꯗꯣ ꯑꯩꯁꯦ ꯗꯦꯠ 30ꯗ ꯑꯁꯣꯛꯄ ꯑꯩꯁꯨ ꯂꯩꯍꯧꯔꯤ ꯈꯪꯕꯅꯤꯅ 30ꯗ ꯑꯩ ꯂꯧꯊꯣꯛꯄ ꯆꯪꯕꯤꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯗꯦꯠ 30ꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯍꯤꯡꯅꯦ ꯍꯥꯏꯕꯒꯤ ꯗꯦꯠ 30 ꯆꯪꯉꯛꯑꯒ ꯑꯗꯨ ꯗꯦꯠ 30 ꯆꯪꯉꯛꯇꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯍꯤꯡꯕꯩ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯁꯨꯝ ꯑꯗꯨꯗꯨꯅ ꯈꯔ ꯁꯦꯐ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯃꯤꯅꯁꯨ ꯎꯗꯧ ꯃꯥꯟꯗꯦꯅ ꯑꯩꯁꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯅꯨꯡꯗꯥꯡ ꯇꯥꯁꯤꯜꯂꯛꯑꯦ ꯅꯨꯡꯗꯥꯡ ꯇꯥꯔꯒ ꯁꯨꯝ ꯃꯣꯏ ꯀꯨꯀꯤꯒꯤ ꯀꯩꯅꯣ ꯃꯣꯏ ꯒꯥꯔꯗ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄꯗꯣ ꯍꯥꯏꯁꯦ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯊꯣꯛꯄꯗꯣ ꯅꯨꯡꯗꯥꯡꯗꯤ ꯊꯦꯡꯉꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯂꯩꯔꯤꯗꯨꯒ ꯃꯊꯛ ꯈꯤꯇꯪ ꯀꯥꯈꯠꯂꯅꯤ ꯃꯣꯏꯅ ꯂꯩꯔꯤꯗꯣ ꯋꯥꯡꯅꯕ ꯑꯗꯨꯝ ꯇꯥꯔꯦꯕ ꯑꯗꯨꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯅꯣꯏ ꯃꯤ ꯀꯌꯥ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯪꯕ ꯑꯗꯨ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯑꯥꯔꯃꯤꯒ ꯄꯨꯜꯂꯒ ꯂꯥꯟꯅ ꯆꯠꯊꯕꯅꯤꯁꯦ ꯅꯪ ꯅꯃꯤꯠꯃꯛ ꯎꯔꯕ ꯁꯥꯈꯤ ꯂꯩꯔꯕ ꯄꯣꯠꯁꯛꯅꯤꯀꯣ ꯑꯗꯨꯗꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯗ ꯁꯨꯒꯨꯅꯨꯒꯤ ꯅꯖꯔꯦꯠꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯃꯅꯨꯡꯗ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯅꯔꯨꯔꯒ ꯅꯨꯃꯤꯠ 8ꯅꯤꯁꯦ ꯃꯁꯥꯒꯤ ꯑꯣꯏ ꯊꯪꯕ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯕ ꯐꯥꯎꯕꯗ ꯐꯃꯨꯡ ꯑꯃꯒꯤ ꯃꯈꯥꯗ ꯀꯔꯤꯁꯨ ꯆꯥꯗꯅ ꯋꯥꯅ ꯍꯤꯡꯂꯝꯕ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯉꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯅ ꯂꯥꯏꯠ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯞꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐ꯭ꯌꯨꯖꯟ ꯃ꯭ꯌꯨꯖꯤꯛ ꯇꯥꯏꯐꯨꯝ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯀꯞꯂꯤꯕꯁꯤꯡ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯅꯨꯃꯤꯠ 8ꯅꯤꯔꯣꯝ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯋꯥꯅ ꯍꯤꯡꯂꯝꯕ ꯁꯨꯒꯨꯅꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯊꯧꯅꯥꯎꯖꯝ ꯔꯥꯖꯀꯨꯃꯥꯔ ꯆꯍꯤ 19 ꯑꯄꯣꯛꯄ ꯊꯧꯅꯥꯎꯖꯝ ꯏꯅꯥꯎꯆꯥ ꯃꯩꯇꯩ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯄꯗꯒꯤ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯄ ꯉꯝꯂꯛꯇꯕ ꯑꯃꯗꯤ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ ꯔꯤꯝꯁꯇ ꯂꯩꯗꯨꯅ ꯂꯥꯌꯦꯡꯂꯤ ꯍꯧꯖꯤꯛꯃꯛ ꯔꯤꯝꯁꯀꯤ ꯑꯣꯔꯊꯣ ꯋꯥꯔꯗꯇ ꯃꯦꯜ ꯑꯣꯔꯊꯣ ꯋꯥꯔꯗꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯅꯤ ꯔꯥꯖꯀꯨꯃꯥꯔ ꯃꯤꯌꯥꯝꯅ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯂꯧꯅꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯁꯨꯒꯨꯅꯨꯒꯤ ꯅꯖꯔꯦꯠꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯃꯔꯤꯒꯤ ꯍꯛꯆꯥꯡ ꯂꯧꯊꯣꯛꯄ ꯆꯪꯕꯗ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯜꯂꯛꯈꯤꯕꯅꯤ ꯅꯨꯃꯤꯠ 8ꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯛꯈꯤ ꯑꯃꯗꯤ ꯃꯥꯅ ꯋꯥꯅ ꯂꯩꯔꯛꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯀꯌꯥꯒꯤ ꯄꯥꯎꯗꯝꯗꯣ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯈꯪꯃꯤꯟꯅꯁꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯏꯠ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯇꯥꯏꯐꯨꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯤꯒꯨꯝꯅ ꯉꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯐꯨꯔꯨꯞ ꯀꯌꯥꯅꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯗ ꯃꯈꯥ ꯇꯥꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯌꯥꯝꯅ ꯅꯤꯡꯁꯤꯡꯖꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯇꯥꯏꯐꯨꯝ ꯑꯃꯗꯤ ꯂꯥꯏꯠ ꯃꯥꯏꯟꯗꯦꯠ ꯒ꯭ꯔꯨꯞ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 10,000ꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕ ꯅꯨꯃꯤꯠꯇꯨꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯍꯛꯊꯦꯡꯅꯅ ꯔꯥꯖꯀꯨꯃꯥꯔ ꯊꯧꯅꯥꯎꯖꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯖꯔꯛꯄꯒꯤ ꯄꯥꯎꯗꯝꯗꯣ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯊꯧꯅꯥꯎꯖꯝ ꯔꯥꯖꯀꯨꯃꯥर ꯌꯨꯝ ꯂꯩꯅꯗꯤ ꯑꯦꯗ꯭ꯔꯦꯁꯅꯦ ꯃꯤꯡ ꯀꯌꯥꯅꯣ ꯆꯍꯤ 12 ꯑꯄꯣꯛꯄꯗꯤ ꯑꯄꯣꯛꯄ ꯀꯩꯅꯣ ꯊꯧꯅꯥꯎꯖꯝ ꯏꯅꯥꯎꯆꯥ ꯂꯩꯐꯝꯗꯤ ꯁꯨꯒꯨꯅꯨ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯍꯥꯟꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯁꯦ ꯔꯤꯝꯁꯇ ꯑꯗꯨꯝ ꯄꯨꯈꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣꯗꯒꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯃꯥꯁꯦꯟꯗ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯗ ꯀꯛꯆꯤꯡꯗ ꯖꯤꯕꯟꯒꯤꯗꯨꯗ ꯑꯦꯛꯁꯔꯦ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯗꯨꯝ ꯄꯨꯈꯠꯂꯦ ꯑꯗꯨꯝ ꯄꯨꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯗꯤ ꯁꯨꯝ ꯂꯩꯔꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯩ ꯍꯧꯖꯤꯛꯁꯦ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯁꯤ ꯁꯦꯐꯇꯤꯒ ꯑꯣꯏꯕꯁꯦ ꯁꯤ ꯐꯔꯒ ꯗꯤꯆꯥꯔꯖ ꯑꯃꯨꯛ ꯇꯧꯔꯅꯤ ꯃꯅꯨꯡꯗ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛ ꯀꯩꯀꯥ ꯍꯥꯞꯄꯦꯕ ꯑꯩ ꯅꯥꯏ ꯆꯥꯔ ꯂꯩꯔꯝꯕꯒꯤ ꯑꯗꯨꯗꯨꯗꯤ ꯃꯇꯝ ꯈꯇꯪ ꯂꯩꯔꯒ ꯂꯧꯊꯣꯛꯁꯤꯅ ꯊꯥ ꯀꯌꯥꯃꯨꯛ ꯆꯪꯉꯦ ꯍꯥꯏ ꯇꯧꯕꯗ ꯃꯇꯝꯁꯦ ꯈꯪꯗꯦ ꯆꯠꯄ ꯉꯝꯕꯗꯤ ꯈꯇꯪ ꯀꯨꯏꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛ ꯆꯠꯄ ꯉꯝꯗꯦꯕ ꯅꯠꯇ꯭ꯔꯣ ꯏꯁꯇꯤꯛ ꯄꯥꯏꯔꯕꯨꯗꯤ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯐꯔꯛꯄ ꯑꯣꯏꯔꯁꯨ ꯏꯆꯤꯜ ꯏꯅꯥꯎ 5 ꯅꯪ ꯀꯌꯥ ꯁꯨꯕ ꯑꯩꯅ 3 ꯁꯨꯕ
nupa kya nupi kya nupa ani nupi ahum nang yum Nazarit ki mi mari sigiba aduga nahakna suaba aduga nahaksina akhoi ishorna kanba natraga nahaki gyan lawsing sina duna nan asiba sarga kanga da aduga nahakna loliba kanga ji mathakta su akhoi nahak hat ka dagi tana miyo singsu akhoi laibagi adugumba nahakna social media da fono ki lay adra aduna adugi habe bori mati ma habe libina ba numichi ki tawusi kamai tawunu ꯀꯩꯅꯣꯗꯒꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯂꯤꯔꯛꯑꯒꯦꯕ ꯀꯩꯅꯣꯗ ꯗꯦꯠ 29ꯗ ꯃꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯁꯨꯒꯨꯅꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯒ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯗꯤ ꯂꯥꯏꯁꯦꯟꯁ ꯀꯟ ꯄꯥꯏꯕ ꯑꯩꯈꯣꯏ ꯌꯥꯝ ꯈꯔꯒ ꯇꯧꯔꯒ ꯑꯗꯨꯗꯩ ꯄꯥꯏꯗꯕꯅꯁꯨ ꯅꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯪꯃꯤꯟꯅꯔꯦ ꯑꯗꯨ ꯆꯪꯃꯤꯟꯅꯔꯒ ꯅꯖꯔꯦꯠ ꯌꯧꯔꯦ ꯅꯖꯔꯦꯠ ꯌꯧꯔꯒ ꯃꯃꯥꯡꯗ ꯀꯩꯅꯣ ꯗꯕꯜ ꯕ꯭ꯔꯦꯟ ꯄꯥꯏꯔ ꯆꯪꯈꯤꯕ ꯏꯌꯥꯝꯕꯁꯤꯡꯗꯣ ꯃꯣꯏ ꯀꯨꯀꯤ ꯅꯍꯥꯔꯣꯟꯒꯤ ꯌꯨꯝ ꯂꯩꯕ ꯑꯗꯨꯏꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯃꯣꯏ ꯅꯍꯥꯔꯣꯟꯁꯤꯡꯗꯣ ꯇꯛꯊꯣꯛꯈꯤꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯗꯨꯒ ꯃꯃꯥꯡꯗ ꯆꯪꯈꯤꯕ ꯏꯌꯥꯝꯕꯁꯤꯡꯗꯨꯅ ꯃꯣꯏ ꯑꯗꯨꯗꯨꯒꯤ ꯅꯍꯥꯔꯣꯟꯗꯨꯒꯤ ꯃꯅꯥꯛ ꯀꯨꯀꯤ ꯅꯍꯥꯔꯣꯟ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯑꯦ ꯑꯗꯨꯗꯨꯒ ꯃꯣꯏꯅ ꯁꯨꯝ ꯗꯕꯜ ꯕ꯭ꯔꯦꯟ ꯀꯥꯞꯁꯤꯟꯕꯗ ꯃꯣꯏ ꯅꯣꯡꯃꯩ ꯈꯨꯠꯂꯥꯏ ꯑꯃ ꯍꯜꯂꯛꯇ꯭ꯔꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯁꯤꯅ ꯁꯣꯔꯣꯛ ꯋꯥꯡꯃꯩ ꯅꯥꯀꯟꯒꯤꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯨ ꯌꯥꯝꯗꯦ ꯃꯩꯇꯩꯒꯤꯗꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯅꯥꯀꯟꯒꯤꯗ ꯋꯥꯜ ꯃꯇꯥꯏ ꯐꯝꯃ ꯂꯩꯕꯅꯦꯕ ꯍꯥꯏꯗꯤ ꯈꯣꯡ ꯆꯣꯛꯊꯩ ꯈꯣꯠꯂꯤꯅ ꯑꯗꯨꯗꯨꯒ ꯃꯃꯥꯡ ꯆꯪꯈꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯃꯤ ꯑꯃ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯆꯪꯁꯤꯜꯂꯁꯦ ꯈꯣꯠꯂꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯨꯒ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯑꯒ ꯆꯪꯗꯣꯏꯅꯦ ꯆꯪꯕꯗꯤ ꯑꯗꯨꯗꯨꯒꯤ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯄꯒꯤ ꯆꯦꯟꯕꯁꯤꯗ ꯑꯩꯁꯦ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯄ ꯗꯥꯏꯔꯦꯛ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯄꯥꯜꯂꯦ ꯈꯣꯡꯗ ꯑꯗꯨꯗꯨꯒ ꯑꯩ ꯁꯤꯠꯂꯒ ꯃꯇꯥꯏꯔꯣꯝ ꯆꯪꯁꯤꯜꯍꯧꯔꯦ ꯃꯇꯥꯏꯔꯣꯝ ꯆꯪꯁꯤꯜꯂꯒ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ 10ꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯥꯏꯒꯤꯗꯨꯗ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯁꯦ ꯅꯣꯡꯃꯩ ꯄꯥꯜꯂꯦꯗꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯅꯣꯡꯃꯩ ꯄꯥꯟꯈꯤꯕ ꯑꯩꯁꯦ ꯇꯨꯔ ꯐꯝꯃꯗꯤ ꯇꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯤꯠꯂ ꯆꯪꯁꯤꯜꯍꯧꯔꯦ ꯑꯗꯨꯗꯨꯒ ꯃꯇꯥꯏ ꯌꯧꯕ ꯀꯥꯟ ꯏ ꯊꯣꯛ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯅꯣꯡꯃꯩ ꯄꯥꯜꯂ ꯃꯥꯜꯂꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈoi 10ꯃꯨꯛ ꯐꯝꯃꯤꯟꯅꯕꯩꯗꯣ ꯑꯗꯨꯏꯗꯨꯗ ꯑꯍꯟ ꯈꯇꯪ ꯑꯣꯏꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯗꯣ ꯄꯨꯊꯣꯛꯄꯒꯤ ꯈꯣꯠꯄꯒꯤ ꯋꯥꯔꯤ ꯄꯣꯔ ꯄꯨꯊꯣꯛ ꯌꯥꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯀꯩꯅꯣꯗ ꯀꯜꯕꯥꯔ ꯑꯃꯗ ꯉꯥꯊꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯇꯧꯔꯝꯃꯦꯕ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤ ꯇꯧꯔ ꯂꯩꯔꯤꯉꯩꯗ ꯃꯥꯁꯨ ꯑꯃꯨꯛ ꯄꯥꯜꯂ ꯁꯤꯖꯤꯜꯂꯦ ꯃꯣꯏ ꯀꯨꯀꯤꯉꯩꯅ ꯀꯥꯞꯊꯣꯔꯛꯄꯗꯨꯗ masu sigre ba ꯃꯥꯁꯨ ꯑꯗꯣ ꯄꯥꯜꯂꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯛꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯗ ꯅꯠꯇ꯭ꯔꯥ ꯑꯁꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯔꯤꯀꯣꯚꯔ ꯇꯧ ꯂꯥꯛꯄ ꯅꯍꯥꯛꯀꯤ ꯊꯦꯡꯅꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯅꯍꯥꯛꯁꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯍꯤꯡꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯅꯤꯅ ꯈꯟꯕꯁꯦ ꯃꯁꯤꯗ ꯅꯪ ꯏꯁꯣꯔ ꯈꯨꯔꯨꯝꯗꯧ ꯃꯥꯜꯂꯦ ꯏꯁꯣꯔ ꯈꯨꯔꯨꯝꯕ꯭ꯔꯥ ꯈꯨꯔꯨꯝꯃꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇꯨꯗ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯛ ꯃꯇꯤꯛ ꯐꯥꯎꯔꯝꯒꯅꯤ ꯀꯔꯤ ꯍꯥꯏꯅ ꯀꯃꯥꯏꯅ ꯋꯥꯈꯜꯗ ꯀꯃꯥꯏꯅ ꯐꯥꯎꯈꯤꯕ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯗꯦꯠ 29 ꯄꯥꯜꯂꯦ 29 ꯄꯥꯟꯕꯗꯣ ꯑꯩꯁꯦ ꯗꯦꯠ 30ꯗ ꯑꯁꯣꯛꯄ ꯑꯩꯁꯨ ꯂꯩꯍꯧꯔꯤ ꯈꯪꯕꯅꯤꯅ 30ꯗ ꯑꯩ ꯂꯧꯊꯣꯛꯄ ꯆꯪꯕꯤꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯗꯦꯠ 30ꯁꯨ ꯆꯪꯉꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯀꯩꯅꯣꯒꯤ 1ꯁꯨ 2ꯁꯨ 3ꯁꯨ 4ꯁꯨ ꯆꯪꯉꯛꯇ꯭ꯔꯦꯕ ꯗꯦꯠ 30ꯁꯦ ꯈꯛꯇꯅꯦ ꯑꯩꯅ ꯍꯣꯞ ꯂꯩꯔꯝꯃꯤꯁꯦ ꯍꯤꯡꯉꯦ ꯍꯥꯏꯕꯒꯤ ꯗꯦꯠ 30 ꯆꯪꯉꯛꯑꯒ ꯑꯗꯨ ꯗꯦꯠ 30 ꯆꯪꯉꯛꯇꯕꯗ ꯑꯩꯁꯦ ꯑꯗꯨꯝ ꯍꯤꯡꯕꯩ ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯦ ꯑꯗꯨꯗꯨꯒ ꯁꯨꯝ ꯃꯣꯏ ꯀꯨꯀꯤꯅꯗꯤ ꯍꯥꯠꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯑꯩꯁꯦ ꯂꯣꯠꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯜ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯗꯦꯠ 4 ꯆꯪꯉꯛꯄꯩꯗꯣ ꯑꯩꯁꯦ ꯀꯨꯏꯅ ꯁꯨꯝ ꯂꯩꯁꯤꯜꯂꯨꯔꯒ ꯋꯥ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯏꯊꯟꯇꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯃꯩꯇꯩꯅ ꯋꯥ ꯉꯥꯡꯕ ꯃꯈꯣꯟꯁꯨ ꯁꯨꯡꯇꯥꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨ ꯗꯦꯠ 4ꯗ ꯃꯩꯇꯩ ꯆꯪꯉꯛꯄꯩꯁꯦ ꯂꯥꯞꯅ ꯍꯥꯟꯅ ꯃꯩꯇꯩ ꯃꯈꯣꯟꯁꯦ ꯂꯥꯞꯅ ꯇꯥꯔꯒ ꯅꯪ ꯅꯨꯡꯉꯥꯏꯔꯦ ꯃꯈꯣꯟ ꯇꯥꯕꯗꯩꯗꯤ ꯂꯥꯞꯅ ꯇꯥꯔꯀꯥꯟꯗꯗꯤ ꯀꯨꯏꯅ ꯇꯥꯁꯤꯜꯂꯛꯇꯦ ꯏꯊꯟꯇꯁꯨ ꯂꯩꯔꯦ ꯑꯃꯝꯕ ꯀꯩꯗꯩ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯔꯦ ꯃꯩꯇꯩꯅꯤꯗꯣ ꯈꯪꯗꯕ ꯂꯥꯞꯅ ꯇꯥꯔꯀꯥꯟꯗꯗꯤ ꯑꯗꯨꯗꯨꯒ ꯁꯨꯝ ꯅꯛꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩ ꯂꯩ ꯌꯨꯝꯗꯨꯒꯤ ꯃꯈꯥꯗ ꯂꯝꯕꯤ ꯂꯩꯕ ꯑꯗꯨꯏꯗꯨꯗ ꯃꯩꯇꯩ ꯃꯌꯥꯝ ꯋꯥ ꯉꯥꯡꯅꯕ ꯃꯈꯣꯟ ꯇꯥꯔꯦ ꯑꯗꯨꯗ ꯑꯩꯁꯦ ꯍꯔꯥꯎꯔꯒ ꯀꯩꯅꯣꯗ ꯁꯤꯠꯂ ꯆꯠꯂꯒ ꯊꯣꯡꯅꯥꯎ ꯂꯩꯕ ꯂꯝꯕꯤ ꯑꯗꯨꯗꯩ ꯎꯏꯕ ꯑꯗꯨꯗꯩ ꯑꯩꯅ ꯑꯩ ꯌꯥꯝ ꯀꯟꯗꯤꯌꯣ ꯑꯩ ꯃꯩꯇꯩꯅꯤꯅ ꯂꯥꯎꯔꯦ ꯑꯍꯨꯝꯗ ꯑꯗꯨꯗ aduda nangna kuki terrorist singa army singa pullese nangna leidingi manungda nangi ka wari sanagi na haidra sumra sumda ba dum habi ꯀꯩꯅꯣꯗ ꯑꯗꯨ ꯗꯦꯠ 29ꯗ ꯑꯩ ꯄꯥꯟꯕ ꯅꯨꯃꯤꯠꯇꯅꯦꯕ
ꯑꯗꯨ ꯑꯩ ꯀꯥꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯄꯥꯜꯂ ꯃꯇꯨꯡꯗ ꯃꯤ ꯁꯨꯝ ꯆꯦꯟꯊꯣꯛꯅꯈ꯭ꯔꯒ ꯀꯩꯅꯣ ꯏꯌꯥꯝꯕ ꯗꯕꯜ ꯕ꯭ꯔꯦꯟ ꯄꯥꯏꯕ ꯑꯃꯒ ꯑꯩ ꯈꯛꯇ ꯉꯥꯏꯍꯧꯔꯦꯕ ꯑꯩꯅ ꯂꯩꯔꯦ ꯃꯥꯅ ꯄꯥꯟꯗꯕꯅꯦꯕ ꯑꯗꯨꯗꯨꯒ ꯏꯌꯥꯝꯕꯗꯨꯅ ꯑꯁ ꯅꯪ ꯑꯩꯅ ꯄꯨꯊꯣꯛꯄꯗꯤ ꯉꯝꯃꯔꯣꯏ ꯅꯪ ꯁꯣꯝꯗꯩ ꯀꯣꯏꯔ ꯆꯠꯂꯒ ꯀꯩꯅꯣ ꯌꯨꯝꯂꯣꯝꯗ ꯑꯗꯨꯝ ꯁꯤꯠꯂ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏꯔꯝꯃꯦ ꯃꯥꯅ ꯀꯨ ꯂꯤꯠꯂꯒ ꯃꯥꯁꯨ ꯄꯥꯛꯊꯔ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯅꯥꯀꯟꯗ ꯀꯣꯏꯈꯠꯂꯒ ꯀꯩꯅꯣꯗ ꯃꯣꯏ ꯌꯨꯝ ꯃꯤ ꯂꯩꯅꯗꯕ ꯂꯩꯕ ꯑꯗꯨꯏꯗꯨꯗ ꯁꯝꯕꯜ ꯏꯁꯤꯟꯕ ꯑꯗꯨ ꯌꯨꯝꯗ ꯌꯧꯔꯦ ꯑꯗꯨꯗꯨꯒ ꯑꯗꯨ ꯌꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯆꯤꯡ ꯃꯇꯥꯏꯒꯤꯗ ꯗꯨꯀꯥꯟꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯆꯤꯡꯒ ꯇꯥꯏꯅꯕ ꯆꯤꯡ ꯀꯥꯔꯛꯀ ꯗꯨꯀꯥꯟꯒ ꯇꯥꯏꯅꯔ ꯂꯩꯕ ꯑꯗꯨꯏꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯑꯗꯨꯏ ꯃꯇꯥꯏꯗꯨꯗ ꯑꯗꯨꯗꯨꯅ ꯈꯔ ꯁꯦꯐ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯃꯤꯅꯁꯨ ꯎꯗꯧ ꯃꯥꯟꯗꯦꯅ ꯑꯩꯁꯦ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯗꯨꯒ ꯅꯨꯡꯗꯥꯡ ꯇꯥꯁꯤꯜꯂꯛꯑꯦ ꯅꯨꯡꯗꯥꯡ ꯇꯥꯔꯒ ꯁꯨꯝ ꯃꯣꯏ ꯀꯨꯀꯤꯒꯤ ꯀꯩꯅꯣ ꯃꯣꯏ ꯒꯥꯔꯗ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯊꯣꯛꯄꯗꯣ ꯍꯥꯏꯗꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯊꯣꯛꯄꯗꯣ ꯅꯨꯡꯗꯥꯡꯗꯤ ꯊꯦꯡꯉꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯂꯩꯔꯤꯗꯨꯒ ꯃꯊꯛ ꯈꯛꯇꯪ ꯀꯥꯈꯠꯂꯅꯤ ꯃꯣꯏ ꯂꯩꯔꯤꯗꯣ ꯋꯥꯡꯅꯕ ꯑꯗꯨꯝ ꯇꯥꯔꯦꯕ ꯑꯗꯨꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯅꯣꯏ ꯃꯤ ꯀꯌꯥ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯪꯕ ꯑꯗꯨ ꯇꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯑꯥꯔꯃꯤꯒ ꯄꯨꯜꯂꯒ ꯂꯥꯟꯅ ꯆꯠꯊꯕꯅꯤꯁꯦ ꯅꯪ ꯅꯃꯤꯠꯃꯛ ꯎꯔꯕ ꯁꯥꯈꯤ ꯂꯩꯔꯕ ꯄꯣꯠꯁꯛꯅꯤꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯇꯁꯦꯡꯅ ꯐꯔꯦ ꯅꯍꯥꯛꯁꯤ ꯑꯩꯈꯣꯏ ꯍꯤꯡꯉꯛꯄꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤ ꯃꯥꯒꯤ ꯑꯊꯧꯕ ꯅꯨꯄꯥꯔꯤ ꯏꯃꯥ ꯀꯟꯕ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯁꯤ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯝꯁꯇ ꯃꯇꯝ ꯀꯨꯏꯅ ꯂꯥꯌꯦꯡꯉ ꯃꯇꯨꯡꯗ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯇꯞ ꯇꯞꯅ ꯁ꯭ꯂꯣꯂꯤ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯅꯤ ꯑꯗꯣ ꯑꯃꯨꯛ ꯑꯁꯣꯛꯄꯁꯤ ꯁꯦꯞꯇꯤꯛ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯔꯤꯝꯁꯇ ꯑꯃꯨꯛꯀ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯇꯞꯇꯥ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯐ꯭ꯌꯨꯖꯟ ꯃ꯭ꯌꯨꯖꯤꯛ ꯇꯥꯏꯐꯨꯝ ꯑꯃꯁꯨꯡ ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯑꯅꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯞꯂꯤꯕꯁꯤꯡ ꯃꯃꯜ ꯃꯤꯅꯣꯛ ꯇꯝꯍꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒꯤ ꯃꯈꯥꯗ ꯇꯦꯡꯃꯥꯡ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯤ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯌꯥꯝꯗꯦ ꯀꯣ ꯅꯪꯒꯤ ꯀꯔꯤ ꯒꯨꯂꯤ ꯅꯨꯡꯂꯤ ꯂꯩꯅꯕ ꯑꯗꯒꯤ ꯗꯥꯏꯠ ꯆꯥꯅꯕ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯄꯤꯖꯒꯦꯅ ꯂꯥꯛꯄꯅꯤ ꯀꯣ ꯃꯁꯤꯗ ꯅꯪꯉꯣꯟꯗ ꯀꯔꯤ ꯐꯥꯎꯏ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯑꯦ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤ ꯂꯥꯛꯄꯁꯦ ꯍꯥꯟꯅꯗꯤ ꯀꯌꯥꯃꯨꯛꯀ ꯄꯥꯡꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡ ꯂꯥꯛꯄꯁꯦ ꯃꯌꯥꯝꯗꯤ ꯂꯥꯛꯑꯝꯃꯤ ꯑꯗꯣ ꯂꯅꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯕꯨꯗꯤ ꯂꯥꯛꯄꯤꯈ꯭ꯔꯦ ꯃꯣꯟꯗꯤ ꯈꯪꯖꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯥꯛꯈꯤ 50-60 ꯑꯗꯨꯃꯥꯏꯅ ꯇꯥꯈꯤꯕ꯭ꯔꯥ ꯍꯨꯝꯐꯨ ꯑꯗꯨꯃꯥꯏꯅ ꯇꯥꯈꯤ ꯐꯔꯦ ꯑꯩꯈꯣꯏ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯅ ꯍꯤꯗꯥꯛ ꯅꯨꯡꯗꯥꯛ ꯂꯩꯗꯅ ꯑꯗꯒꯤ ꯗꯥꯏꯠ ꯅꯨꯡ ꯆꯥꯗꯅ ꯐꯔꯛꯄ ꯑꯣꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯉꯥꯛꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯩ ꯂꯩ ꯑꯩꯁꯨ ꯐꯕꯒ ꯇꯁꯦꯡꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯁꯦꯡꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯁꯦꯡꯅꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯈꯤꯅꯦ ꯈꯜꯂꯦ ꯁꯤꯃꯗꯤ ꯌꯥꯔꯦ